Hello guys, welcome to my video. Ngasidi ꯌꯦꯔꯨꯝ ꯊꯣꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯗ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁꯤꯗ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯩꯒꯤ ꯃꯅꯝꯁꯦ ꯍꯧꯗꯣꯛ ꯌꯥꯝ ꯃꯥꯜꯂꯦ ꯌꯥꯝ ꯍꯧꯖꯔꯒꯦ ꯈꯨꯍꯥꯎꯒ ꯃꯩꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯍꯥꯎꯋꯦ ꯉꯁꯤ ꯌꯦꯔꯨꯝꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯀꯨꯏꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯗꯕꯁꯤꯗꯤ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯔꯦ ꯑꯩꯈꯣꯏꯒ ꯌꯦꯔꯨꯝ ꯑꯣꯏꯅ ꯆꯥꯊꯣꯛꯄꯁꯤꯗ
ꯁꯥꯔꯗꯤ ꯌꯦꯔꯨꯝꯗꯤ ꯄꯨꯡ ꯊꯕꯛ ꯁꯨꯝ ꯄꯟꯅꯦꯕ ꯌꯦꯔꯨꯝꯁꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ